India dagi London gi Gatwick Airport Yaokhi gadaba Air India gi flight ama ngasi Gujarat ki Ahmedabad Airport ki runway dagi take off taubaga ikan kanadana airport manakta kaikre tonglakpa ayamba miyoi sing laikidre hairi laibak thiba nangkraba plane aduda Manipur-Dagi Nupi ani cabin crew oina Yaokhi hairi kaikraba flight adu Air India 171 Boeing 7878 Dreamliner aircraft ni ngasi nungtil pung amaga minit tara chatpada Ahmedabad ki Sardar Vallabhbhai Patel International Airport gi paikraba matung airport adugi manak nakna residential area da leiba BJ Medical College ki building da thomjinduna kudongtiba thodok adu thokibani Air India Tata Group amasung Director General of Civil Aviation DGC ena chumle haina phongdokraba thodok aduda yaukiba plane aduda passenger chaniga kuntra amasung crew member taranithoi yauna punamiyoi chanigani funithoi tongki hairi passenger singi marakta India macha chamaga humfumapan British yankhaiga humdoi Canadian ama amasung Portuguese taret yauki plane aduda tongkiba miyoi pumnamak thodok aduda laikidre haina police na phongdoki laikidraba singi manungda state asigi Thobal district ki Thobal awang laikai degi K Nandesh Kumar Sharma amasung K Mala Devi anigi machanopi nganthoi Sharma Hongbrai Latpam chahi kunga mathoi hairiba crew member asishu yauki mahak Air India da thabak taukiba chahi anirom sure ngasi ayok pung 8 lom tabada imong manunga wari sanaki handak London da pairuraga halakpadadi suti lawgani hainasu masung mamanabi singda hairamki haina imong manungi biyoi singna phongdoraki Lamnung Tem Singh San Kobi crew member asisu thodok aduda yauki hairi plane aduda Gujarat ki hanegi chief minister BJ Rupani su tongki aircraft adu Captain Sumit Sabrawal na command tawduna first official Clip Kundar na co-pilot oibani adumoinamak thodok aduda miyoi kaya sikrabagi haiba chap chaba masing hojikmaki oina khangmangamdri thodok aduga mari lenana Air India na passenger hotline number amasu hangdokre thodok thokfam degi hakchang sing lokthok pagaloinana authority na yengsinbagi thabaksu chathakre ngasigi thodok aduga mari lenana Union Home Minister Amit Sahana Gujarat ki chief minister Home Minister amadi Police Commissioner ga warisana ki bagaloinana center gi maikei degi pibe yaba mateng pigani haibagi thajaba pikre hairi